이제 잠시 không không nhưng Hi mayam, ngasi akong video na ubudon na laeng ngasi mathen chana lupa manbi thongba ngasi jumda thongba lakpa duga aina dum hadi chaning mani la hawini ba ado sigi recipe so I hapcharamge ba kamai kamai thongba no haido aigi oina ne ado sigana jongchak singju laire sigana phadigom ado aigi sena umrok achar ne ba akoi yumna tawani ba ko umrok achar ma laire siga laire ngasi gi mathen se chaba haurage thumbnailgi sembada hawini se wow lupa manbi nga thongba se ilisa thongba dan tawi aluga thongba ne ba khwa am chadra của tôi lâu rồi nó gì nữa nè
Nào giờ phải đang hay chân rồi. 파디곰 나온 덕분에 파디곰 아버지만 나온 군웅시자. 군웅시야. Yawa na. Kaya. Tụi mình già thằng này hao tụi nó mà biết không? Hai cô hầu mà. Wow, mới thì sao mày hỏi. Thế thì khâu
ꯊꯣꯛꯇꯦ ꯊꯣꯛꯇꯦ ꯑꯩꯅ ꯊꯣꯛꯇꯦ ꯍꯥꯏꯌꯦ ꯅꯪ ꯊꯣꯛꯇꯦ ꯅꯨꯡꯁꯤꯕꯅ ꯐꯗꯤꯒꯣꯝ ꯍꯥꯞꯄꯁꯤꯗ ꯑꯩꯗꯤ ꯐꯗꯤꯒꯣꯝꯁꯦ ꯁꯨꯃꯥꯏꯅ ꯅꯧꯔꯤꯉꯩ ꯆꯥꯕꯅ ꯍꯥꯎꯋꯦ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯌꯣꯡꯆꯥꯛꯁꯦ ꯍꯧꯖꯤꯛꯊꯣꯛꯑꯕ ꯍꯥꯏꯅ ꯌꯣꯡꯆꯥꯛꯁꯦ ꯊꯣꯛꯇ꯭ꯔꯤꯑꯕ ꯑꯩꯈꯣꯏ ꯍꯥꯟꯅꯅꯦ ꯀꯩꯅꯣ ꯇꯧꯏꯕ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏꯅ ꯅꯧꯔꯤꯉꯩꯗꯅꯦ ꯃꯔꯨ ꯈꯔ ꯈꯔ ꯌꯥꯎꯔꯛꯑꯀꯥꯟꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯣꯠꯇꯣꯛꯑꯒꯅꯦ ꯃꯀꯨꯗꯣ ꯈꯣꯛꯇꯣꯛꯑꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯒ ꯊꯝꯕꯅꯦꯕ ꯐꯧꯗꯣꯛꯑꯒ ꯑꯗꯣ ꯇꯤꯡꯊꯣꯛꯑ ꯆꯥꯏꯅꯦꯕ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯇꯧꯔꯒ ꯌꯦꯡꯉꯨ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯧꯔꯕꯅꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯍꯥꯞꯄꯛꯀꯦꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯔꯦꯁꯤꯄꯤꯗꯣ ꯑꯩ ꯍꯥꯞꯆꯔꯝꯒꯦꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ